ꯑꯩ ꯁꯧ ꯈꯔ ꯂꯥꯡꯉꯨꯔꯦꯕꯀꯣ ꯗꯥꯔꯣꯕꯤꯟꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛꯅꯔ ꯆꯝꯊꯣꯛꯅ ꯌꯥꯄꯣꯅꯦ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯗꯥꯔꯣꯕꯤꯟꯅ ꯁꯥꯕ ꯋꯥꯔꯤ ꯇꯥꯅꯤ ꯑꯩꯅ ꯁꯥꯕ ꯋꯥꯔꯤꯁꯨ ꯗꯥꯔꯣꯕꯤꯟꯅ ꯇꯥꯅꯤ ꯈꯜꯂꯦ ꯑꯩ ꯈꯟꯅꯔꯒ ꯁꯥꯎꯅꯔꯒ ꯑꯗꯩꯗꯤ ꯁꯦꯡꯗꯣꯛꯅꯔꯒ ꯑꯗꯩꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯀꯩꯁꯨ ꯄꯥꯝꯗꯦꯕꯀꯣ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯁꯤꯁꯤꯅꯦꯕ ꯃꯌꯥꯝꯗꯒꯤ ꯑꯦꯇꯦꯟꯁꯟ ꯁꯤꯛ ꯇꯧꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯚꯣꯏꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯄꯨꯊꯣꯛꯀꯦ ꯁꯤꯁꯦ ꯌꯥꯏ ꯌꯥꯗꯦ ꯑꯗꯨꯗ ꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩꯕꯤꯔꯅꯣꯕꯀꯣ ꯈꯔ ꯅꯤꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯃꯥꯡꯗ ꯅꯤꯅꯦ ꯑꯃꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯅꯤꯅꯦ ꯑꯃꯅ ꯍꯥꯏ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗ ꯆꯦ ꯕꯂꯥꯒꯤ ꯌꯨꯝꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯀꯔꯝꯕꯅ ꯆꯨꯝꯗꯣꯏꯅꯣ ꯈꯪꯗꯕ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯕꯁꯦ ꯑꯩ ꯈꯛꯇꯗ ꯐꯥꯎꯋꯦ ꯍꯥꯏꯕꯗ ꯑꯩ ꯊꯥꯖꯗꯦ ꯃꯌꯥꯝ ꯃꯔꯛꯇ ꯍꯣꯏ ꯅꯤꯅꯦꯅ ꯍꯥꯏꯗꯨꯁꯨ ꯊꯥꯖꯩꯀꯣ ꯑꯗꯨꯒ ꯆꯦ ꯕꯂꯥꯅꯅꯦ ꯁꯣꯝꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯀꯣꯛꯇ ꯂꯣꯏ ꯍꯪꯉꯦꯕ ꯁꯤꯁꯦ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯂꯥꯛꯄꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯗꯨꯒ ꯅꯤꯅꯦꯒꯤ ꯁꯥꯏꯠ ꯑꯃꯨꯛ ꯌꯦꯡꯉꯀꯥꯟꯗꯅꯦ ꯅꯤꯅꯦꯅ ꯋꯥꯅ ꯂꯩꯇꯕꯒꯤ ꯕꯂꯥ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯌꯨꯝꯗ ꯑꯁꯥ ꯃꯌꯥꯝ ꯄꯨꯔꯒ ꯆꯠꯄꯗ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯕꯤꯍꯦꯚ ꯇꯧꯔꯛꯏꯅꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯂꯣꯏ ꯍꯪꯉꯦ ꯁꯥꯏꯠꯇꯒꯤꯁꯨ CCTV ꯐꯨꯇꯦꯖ ꯂꯩꯌꯦ ꯑꯗꯣ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯊꯥꯛꯄꯁꯨ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡꯂ ꯑꯍꯟ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯗ꯭ರೆ ꯅꯨꯄꯥ ꯑꯃꯅꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ XYZ ꯑꯩ ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯑꯦꯀꯥꯎꯟ ꯍꯥꯡꯒꯦꯁꯨ ꯈꯪꯗꯦ ꯑꯩꯒ ꯈꯪꯅꯔꯨꯕꯁꯨ ꯂꯩꯇꯦ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯪꯗꯦꯕꯀꯣ ꯑꯩꯒ ꯔꯤꯂꯦꯇꯦꯠ ꯑꯃꯠꯇ ꯑꯣꯏꯗꯕ ꯃꯤꯅꯦꯕ ꯃꯥꯅ ꯌꯥꯝꯅ ꯑꯟꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯀꯃꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯦ ꯏꯔꯒ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯣ ꯃꯥ ꯄꯔꯥ ꯇꯝꯕꯤꯔꯦ ꯍꯧꯖꯤꯛ ꯀꯣ ꯑꯩ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕꯩ ꯋꯥꯔꯤ ꯁꯨꯡꯅ ꯅꯠꯇꯦꯕ ꯃꯥ ꯄꯔꯥ ꯇꯝꯕꯤꯔꯦꯕ ꯑꯩ ꯍꯔꯥꯎꯔꯦ ꯃꯤ ꯂꯣꯏꯅ ꯍꯔꯥꯎꯔꯦ ꯃꯥ ꯃꯁꯥꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯅꯦꯕ ꯑꯗꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯉꯥꯊꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯗꯥꯔꯣꯕꯤꯟꯅꯅꯦ ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯗꯥꯔꯣꯕꯤꯟ ꯏꯁꯩ ꯁꯛꯍꯟꯕꯒꯤ ꯑꯃ ꯊꯥꯔꯛꯑꯦꯕ ꯑꯗꯨ ꯎꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯅꯦ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯁꯨꯝ ꯎꯔꯒ ꯂꯥꯛꯏꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯊꯥꯒꯠꯂꯛꯏ ꯃꯌꯥꯏꯗ ꯊꯥꯒꯠꯂꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯊꯥꯒꯠꯂꯛꯏꯁꯤꯗꯤ ꯃꯌꯥꯏꯗꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯔꯨꯠꯁꯦ ꯃꯥꯅ ꯀꯣꯁ ꯇꯧꯕ ꯅꯠꯇꯦꯕ ꯔꯨꯠꯁꯦ ꯁꯨꯃꯥꯏꯅ ꯆꯦꯕꯂꯥꯒ ꯅꯤꯅꯦꯁꯤꯗꯒꯤ ꯋꯥꯍꯧꯗꯒꯤꯅꯦꯕ ꯍꯧꯔꯛꯏꯁꯦꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯗꯣꯏꯔꯥ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄꯗꯩ ꯃꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯠꯅꯗꯦꯕꯀꯣ ꯑꯗꯨ ꯆꯠꯅꯗꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯗꯟꯗꯤ ꯐꯪꯖꯕꯅꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯍꯥꯏꯗꯤ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯗꯤ ꯃꯌꯥꯝꯗ ꯍꯪꯗꯨꯅꯇ ꯂꯩꯔꯒꯗꯕ ꯀꯣꯏꯁꯟ ꯑꯃꯅꯦ ꯑꯩꯅ ꯄꯨꯈꯠꯂꯨꯏꯌꯦꯕ ꯗꯥꯔꯣꯕꯤꯟꯒꯤ ꯀꯃꯦꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯔꯣꯕꯤꯟꯁꯤ ꯑꯉꯥꯡꯁꯤꯁꯨ ꯊꯤꯒꯠꯂꯒ ꯐꯪꯕ ꯑꯣꯏꯔꯝꯅꯤ ꯊꯤꯕ CCTV ꯐꯨꯇꯦꯖ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯃꯇꯪꯒ ꯊꯤꯗꯣꯛꯄꯤꯔꯣ ꯍꯦꯟꯅ ꯂꯦꯝꯅꯕ ꯏꯖꯠ ꯍꯦꯟꯅ ꯇꯧꯖꯒꯦ ꯍꯥꯏꯕꯅꯦꯕ ꯗꯥꯔꯣꯕꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯂꯨꯛꯑꯞ ꯇꯧꯕ ꯑꯩꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯗ ꯆꯪꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯃꯤꯅꯦꯕ ꯃꯣꯏꯅ ꯑꯗꯨꯗ ꯁꯤꯡꯅꯕ ꯏꯇꯤꯒꯤ ꯄꯥꯟ ꯅꯠꯇꯦꯕꯀꯣ ꯉꯁꯥꯏꯕꯨꯗꯤ ꯑꯩ ꯆꯤꯟ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩ ꯁꯣꯏꯈꯤꯕ ꯑꯣꯏꯗꯣꯏꯅे ꯉꯁꯥꯏꯒꯤ ꯇꯦꯟꯁꯟꯗꯨꯅ ꯍꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯤꯡꯕꯒ ꯑꯗꯨ ꯇꯧꯕꯗꯨꯗ ꯗꯥꯔꯣꯕꯤꯟꯁꯨ ꯁꯥꯎꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯑꯩꯅꯁꯨ ꯗꯥꯔꯣꯕꯤꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯛꯄ ꯃꯌꯥꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯗꯥꯔꯣꯕꯤꯟ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯣ ꯑꯗꯨꯗ ꯀꯩꯝꯇ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯖꯒꯥꯗꯣ ꯀꯗꯥꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯈꯟꯊꯔꯛꯑꯀꯥꯟꯗ ꯑꯩꯗꯨ ꯁꯣꯏꯅ ꯌꯥꯝ ꯈꯔ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯃꯟꯕ ꯃꯥꯜꯂꯦꯅ ꯈꯟꯊꯔꯦ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯥꯔꯠꯇꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯩꯌꯦꯕꯀꯣ ꯑꯩ ꯁꯣꯏꯔꯦꯕ ꯑꯩꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯗ ꯆꯤꯟ ꯈꯨꯝꯕꯗꯣ ꯑꯩ ꯑꯗꯨ ꯁꯣꯏꯑꯦꯕ ꯄꯤꯔꯤꯕ ꯀꯃꯦꯟꯁꯤꯒꯤ ꯑꯔꯊꯁꯦ ꯗꯥꯔꯣꯕꯤꯟ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯁꯦ ꯍꯥꯟꯅꯗꯒꯤ ꯏꯖꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ CCTV ꯌꯦꯡꯅꯤꯡꯕꯁꯦ ꯃꯤ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣꯁꯦ ꯑꯩ ꯈꯛꯇꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯤ ꯉꯝꯃꯔꯣই ꯏꯆꯝ ꯆꯝꯕ प्रजाꯅ ꯆꯠꯂꯨꯕꯗꯤ ꯉꯝꯃꯔꯣꯏꯕ ꯗꯥꯔꯣꯕꯤꯟꯗꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯤꯕ ꯗꯥꯔꯣꯕꯤꯟꯅꯅꯦ ꯆꯠꯂꯒ ꯁꯤꯒꯤꯁꯦ ꯊꯤꯖꯤꯜꯂꯨꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯗꯣꯔꯦꯕ ꯁꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄ ꯉꯝꯕ ꯍꯥꯟꯅꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯏꯁꯦ ꯇꯧꯖꯒꯦ ꯑꯉꯥꯡꯁꯤꯁꯨ ꯊꯤꯔꯒ ꯇꯧꯔꯤꯅꯤꯗꯅ ꯁꯨꯃꯥꯏꯅ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯍꯦꯠ ꯑꯣꯏꯕ ꯀꯃꯦꯟ ꯑꯗꯨꯒ ꯑꯩꯅ ꯗꯥꯔꯣꯕꯤꯟꯗ ꯕꯦꯕꯥꯔ ꯂꯩꯇꯕ ꯑꯗꯨꯗ ꯍꯥꯏꯕꯗ ꯗꯥꯔꯣꯕꯤꯟ ꯍꯥꯏꯔꯤꯑꯕꯀꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯗꯥꯔꯣꯕꯤꯟ ꯑꯇꯣꯞꯄ ꯁꯦꯟꯁ ꯑꯝꯗ ꯄꯨꯔꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯑꯃꯗ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡꯗꯨ ꯇꯧꯔꯛꯀꯅꯣ ꯎꯆꯤ माꯟꯕ ꯅꯁꯛꯇꯨꯅ ꯃꯤꯁ ꯊꯣꯛꯄꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯃꯤꯁ ꯇꯧꯅ ꯃꯨꯛꯀꯅꯣ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯪꯅ ꯍꯥꯏꯁꯤꯒ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ ꯅꯪꯒꯤ ꯍꯛꯇꯛꯇ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯄ ꯅꯪꯅꯤ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏ ꯍꯣꯏ ꯑꯩꯅ ꯄꯤꯕ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯒꯗꯤ ꯗꯥꯔꯣꯕꯤꯟꯅ ꯄꯤꯁꯤꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯦꯅ ꯑꯩ ꯂꯧꯔꯅꯦꯕ ꯃꯔꯝꯗꯤ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯊꯤꯖꯤꯟꯁꯦ ꯑꯗꯨꯗ ꯅ ꯍꯥꯏꯗꯣ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯂꯧꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯔꯥꯎꯗꯣꯏꯅꯤ ꯍꯦꯟꯅ ꯏꯖꯠ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯅꯃꯥ ꯅꯄꯥ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯑꯗꯥ ꯍꯥꯏꯁꯦ ꯑꯩꯒꯤ ꯀꯔꯝꯕ ꯋꯥꯉꯥꯡꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯤꯅೋ ꯑꯣꯔ ꯁꯤꯁꯦ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯆꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯗꯥꯔꯣꯕꯤꯟꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯐꯣꯡꯗꯣꯛꯑꯀꯥꯟꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯋꯦꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ
ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯤꯅꯤꯡꯉꯦꯕꯀꯣ ꯈꯪꯅꯤꯡꯉꯦꯕ ꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯄꯤꯖꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯂꯥꯟꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯐꯔꯦ ꯅꯃꯥ ꯅꯄꯥ ꯑꯗꯨ ꯑꯗꯥ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯀꯩꯁꯨ ꯄꯨꯊꯣꯛꯄꯒꯤ ꯑꯔꯊꯗꯤ ꯂꯩꯇꯦꯅ ꯈꯜꯂꯦ ꯁ꯭ꯋꯥꯏꯗ ꯃꯔꯝꯗꯤ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯥꯔꯥꯟꯊꯦꯝ ꯅꯤꯔꯨꯄꯃꯥꯅꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯌꯥꯝ ꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯂꯥꯜꯂꯦꯕꯀꯣ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤꯀꯣ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯔꯤꯂꯤꯐ ꯀꯦꯝꯞꯗꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯆꯦ ꯑꯩꯈꯣই ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯄꯣꯛꯏ ꯑꯩꯒꯤ ꯏꯆꯦ ꯑꯅꯨꯁꯨꯕꯤꯒꯤ ꯅꯨꯄꯥꯁꯦ ꯅꯣꯡꯃꯩꯅ ꯁꯣꯛꯑꯦ ꯀꯣ ꯅꯣꯡꯃꯩꯅ ꯁꯣꯛꯄꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤ ꯑꯗꯒꯤꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯩꯈꯣꯏ ꯂꯩꯔꯨꯗꯦ ꯍꯥꯏꯔꯒꯁꯨ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯀꯥꯏꯒꯤ ꯍꯣꯏ ꯂꯩꯇꯕꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯨ ꯑꯗꯥ ꯂꯩꯇ ꯆꯥꯗꯕ ꯊꯛꯇꯕꯗꯣ ꯃꯌꯥꯝꯒꯤ ꯁꯟꯀꯥꯏ ꯇꯣꯡꯒꯥꯏ ꯑꯗꯨ ꯑꯗꯥ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗ ꯄꯥꯡꯉꯤ ꯑꯩꯅ ꯄꯥꯡꯉꯦꯕꯀꯣ ꯑꯩ ꯇꯣꯂꯣꯞ ꯆꯥꯗ꯭ꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯕꯇꯕꯨ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯦꯕ ꯑꯗꯣ ꯃꯤꯅꯥꯏ ꯃꯤꯔꯦꯝ ꯅꯣꯏꯗꯤ ꯃꯤꯔꯦꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯣ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣ ꯃꯤꯊꯤꯕꯣꯡ ꯈꯪꯉꯦꯗꯅ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯌꯥꯝ ꯆꯣꯞꯄꯅꯤ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯍꯟꯒꯅꯣ ꯅꯪꯒꯤ ꯍꯛꯇꯛꯇ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄ ꯑꯩ ꯊꯦꯡꯅ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯉꯝꯃꯝꯗꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯗꯥꯔꯣꯕꯤꯟꯗ ꯌꯥꯝ ꯂꯨꯛꯑꯞ ꯇꯧꯔꯤꯅꯦ ꯌꯥꯝ ꯏꯖꯠ ꯁꯃꯥꯟ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯂꯩꯕꯗ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯗꯥꯔꯣꯕꯤꯟꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯁꯦꯡꯅꯒꯤ ꯍꯩꯗꯣꯛꯆꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯗꯥꯔꯣꯕꯤꯟꯗꯣ ꯌꯥꯝ ꯂꯦꯝꯗꯦ ꯈꯟꯈꯤꯕ ꯑꯗꯣ ꯑꯩ ꯁꯣꯏꯒꯦ ꯍꯥꯏꯗꯅꯣ ꯑꯩ ꯍꯥꯠꯂꯁꯨꯅꯨ ꯐꯨꯔꯁꯨꯅꯨ ꯂꯦꯝꯗꯦꯅ ꯈꯟꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗꯅꯦ ꯉꯁꯤꯐꯥꯎ ꯂꯩꯔꯛꯄꯗ ꯚꯤꯗꯤꯑꯣ 100 ꯍꯦꯟꯅ ꯊꯥꯒꯠꯈ꯭रेबꯀꯣ ꯗꯥꯔꯣꯕꯤꯟꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏ ꯂꯥꯏꯛ ꯑꯗꯨ ꯑꯗꯥ ꯂꯣꯏꯅ ꯇꯧꯖꯩ ꯉꯥꯛꯇꯅꯦ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯌꯦꯡꯉꯣ ꯗꯥꯔꯣꯕꯤꯟꯒꯤ ꯄꯣꯁꯇ ꯀꯃꯦꯟ ꯄꯤꯕ ꯉꯁꯤ ꯈꯛꯅ ꯑꯍꯥꯟꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯀꯩꯝꯇ ꯀꯦꯌꯔ ꯇꯧꯗꯕ ꯃꯥꯟꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯂꯦꯝꯊꯣꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯍꯟꯅꯤꯡꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯃꯦꯟꯁꯦ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯀꯧꯕꯅꯤꯅꯅꯦ ꯍꯥꯏꯔꯨꯕꯅꯦꯕ ꯌꯥꯔꯕ꯭ꯔꯥꯅ ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯒꯤꯀꯣ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯁꯣꯏꯕ ꯍꯣꯏ ꯌꯥꯝ ꯁꯣꯏ ꯑꯩꯅ ꯄꯤꯁꯦ ꯌꯥꯝ ꯁꯣꯏ ꯑꯗꯨꯕꯨ ꯍꯦꯟꯅ CCTV ꯐꯨꯇꯦꯖꯁꯨ ꯂꯩ ꯍꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯂꯩ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯣ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯤꯕꯗꯤ ꯐꯥꯎꯋꯦꯀꯣ ꯉꯁꯥꯏ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯇꯦ ꯑꯩ ꯈꯪꯉꯦꯕ ꯀꯤꯕ ꯐꯥꯎꯏ ꯇꯧꯕꯇꯕꯨꯀꯣ ꯏꯇꯤꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯥ ꯍꯦꯟꯕ ꯇꯧꯔꯛꯑꯒꯗꯤ ꯑꯩꯒꯤꯁꯨ ꯑꯩ ꯏꯁꯥ ꯂꯩꯖꯔꯤ ꯀꯣꯜ ꯇꯧꯔꯛꯑꯀꯥꯟꯗ ꯅꯪ ꯑꯗꯨꯗ ꯈꯔ ꯍꯥꯏꯔꯛꯄꯗꯣ ꯉꯁꯥꯏꯒꯤ ꯁꯪꯀꯠꯂꯒ ꯍꯥꯏꯔꯛꯄ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯁꯛꯇꯤ ꯁꯥꯎꯅꯤꯡꯕꯒꯤ ꯁꯤꯗ ꯃꯤꯅꯥꯏ ꯃꯤꯔꯦꯝꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯟꯅ ꯎꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅꯀꯣ ꯂꯥꯎꯅꯔꯦꯕ ꯗꯥꯔꯣꯕꯤꯟꯅ ꯊꯨꯖꯤꯟ ꯑꯩꯅ ꯍꯥꯏꯌꯦ ꯌꯨ ꯍꯥꯏꯕ ꯑꯩꯅ ꯁꯦꯝ ꯇꯨ ꯌꯨ ꯑꯥꯏ ꯀꯦꯌꯔ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯆꯤꯟꯁꯦ ꯈꯨꯝꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯗꯨ ꯑꯩꯅ ꯇꯞꯊꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯗꯥꯔꯣꯕꯤꯟꯅ ꯅꯃꯥ ꯅꯄꯥ ꯑꯗꯨꯗ ꯄꯜꯂꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯗꯥꯔꯣꯕꯤꯟꯅ ꯉꯥꯡꯕ ꯑꯩ ꯇꯥꯒꯅꯤ ꯑꯩꯅ ꯉꯥꯡꯕꯁꯨ ꯇꯥꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯆꯝꯅ ꯁꯥꯟꯅꯖꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯤ ꯅꯣꯛꯅꯔꯨꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯀꯟꯈꯠꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯐꯨꯇꯦꯖꯇꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯋꯦ ꯍꯧꯖꯤꯛꯁꯨ ꯌꯦꯡꯅꯤꯡꯉꯤꯑꯕꯀꯣ ꯑꯩꯉꯣꯟꯗ ꯗꯥꯔꯣꯕꯤꯟꯅ ꯊꯤꯅ ꯈꯔꯒ ꯑꯩꯗꯤ CCTVꯁꯦ ꯌꯦꯡꯅꯤꯡꯉꯤꯑꯕ ꯐꯨꯇꯦꯖꯇꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯗꯣ ꯑꯗꯨ ꯑꯗꯥ ꯆꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯈꯠꯅꯈ꯭ꯔꯦꯕꯀꯣ ꯇꯁꯦꯡꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯩ ꯌꯥꯝ ꯁꯣꯏ ꯈꯪꯉꯦ ꯑꯗꯣ ꯗꯥꯔꯣꯕꯤꯟ ꯂꯣꯏꯅ ꯆꯨꯝꯕ ꯅꯠꯇꯦꯕ ꯀꯣ ꯑꯩ ꯑꯦꯗꯚꯥꯏꯁ ꯑꯗꯨꯗ ꯄꯤꯕ ꯅꯠꯇꯦꯕꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯉꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯁꯪꯒ ꯄꯪꯒ ꯂꯣꯏ ꯂꯩꯕꯅꯦꯕꯀꯣ ꯆꯨꯝꯃꯦ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯩ ꯃꯋꯥꯅ ꯀꯩ ꯍꯥꯏꯀꯣ ꯑꯩ ꯌꯨꯝꯗꯤ ꯄꯥꯟꯗ꯭ꯔꯤ ꯈꯪꯗꯦ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯍꯥꯏꯈ꯭ꯔꯁꯨꯀꯣ ꯏꯌꯥꯝꯕ ꯏꯕꯨꯡꯅ ꯑꯗꯨꯝ ꯉꯥꯛꯅꯔꯗꯣꯏ ꯂꯩꯔꯕꯅꯦ ꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯑꯦꯕꯀꯣ ꯀꯃꯦꯟ ꯈꯔꯁꯨ ꯎꯍꯧꯋꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝꯅ ꯂꯥꯟꯕ ꯑꯣꯄꯤꯅꯤꯌꯟꯃꯛꯁꯨ ꯅꯠꯇꯕ ꯑꯣꯄꯤꯅꯤꯌꯟ ꯃꯆꯥ ꯑꯃ ꯐꯣꯡꯗꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯤꯕꯀꯣ ꯑꯗꯒꯤ ꯄꯨꯔꯥ ꯇꯨꯍꯠꯄꯤꯕꯩ ꯇꯥꯏꯞ ꯑꯃ ꯇꯧꯔꯛꯄꯗꯣ ꯀꯅꯥꯝꯇ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯉꯥꯡꯕ ꯌꯥꯗ꯭ꯔꯥ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯉꯥꯡꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯗꯤꯁꯇꯔꯕꯤꯡ ꯄꯕ꯭ꯂꯤꯛꯇ ꯌꯥꯝ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯀꯃꯦꯟꯁꯤꯡ ꯀꯩꯅꯣ ꯄꯤꯅꯤꯡꯒꯗꯕ ꯄꯣꯠꯁꯤꯡꯁꯦ ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅ ꯌꯦꯡꯅꯤꯡꯉꯝꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯩꯅ ꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯌꯦꯡ ꯀꯩ ꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯣꯔ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯃꯣꯏꯅ ꯀꯩ ꯇꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯑꯩ ꯁꯨꯝꯅꯇꯪꯒꯤ ꯑꯗꯨꯒꯤ ꯀꯃꯦꯟꯗꯨ ꯄꯤꯔꯨꯕ ꯈꯛꯇꯅꯦ ꯑꯗꯨꯗꯩꯗꯣ ꯌꯥꯝ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯕꯤꯔꯒ ꯅꯃꯥ ꯅꯄꯥ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯍꯥꯏꯌꯦ ꯇꯁꯦꯡꯅꯒꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯥꯝꯅ ꯆꯥꯗ ꯊꯛꯇꯕ ꯑꯗꯨꯗ ꯂꯣꯏ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯑꯩ ꯀꯃꯦꯟ ꯄꯤꯔꯨꯏꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯗꯥꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯀꯩꯝ ꯍꯩꯇꯦꯕ ꯑꯩꯅ ꯗꯥꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯕꯗꯣ ꯍꯦꯟꯅ ꯏꯖꯠ ꯇꯧꯅꯤ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯖꯠ ꯇꯧꯗꯕꯅꯤꯅ ꯂꯧꯋꯦ ꯑꯗꯨꯗꯤ ꯀꯩꯅꯣꯝꯃ ꯁꯣꯏꯔꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯕ ꯌꯨꯝꯗꯨꯒꯤ ꯃꯔꯥꯜꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯌꯣꯛꯑꯦ ꯆꯥꯎꯔꯦ ꯂꯩꯍꯜꯂꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯑꯕꯅꯤꯅ ꯁꯤꯡꯉꯛꯑꯕꯅꯤꯅ ꯍꯥꯏꯔꯨꯔꯦꯀꯣ ꯁꯤꯡꯉꯛꯑꯕꯅꯤꯅ ꯄꯪꯉꯛꯑꯕꯅꯤ ꯄꯪꯕꯩ ꯄꯤꯔꯨꯕꯅꯦ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ ꯀꯃꯦꯟꯗꯣ
ꯄꯪꯕꯒꯤ ꯄꯤꯔꯕꯅꯤꯅ ꯀꯃꯦꯟꯗꯣ ꯑꯩ ꯏꯃꯥ ꯏꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯊꯤꯅ ꯀꯃꯦꯟ ꯑꯗꯨꯗ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯊꯕꯛꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯪꯒ ꯂꯩꯇꯕꯅꯤꯅ ꯊꯧꯅꯥ ꯂꯩꯇꯕꯩ ꯊꯧꯅꯥꯗꯤ ꯂꯩꯅꯤ ꯃꯔꯝꯗꯤ ꯀꯥꯏ ꯍꯥꯏꯕ ꯋꯥꯉꯥꯡ ꯉꯥꯡꯉꯛꯑꯗꯤ ꯑꯩ ꯑꯩꯒꯤ ꯕꯦꯀꯦꯟꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯁꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯂꯦꯞꯆꯔꯅꯤꯕꯀꯣ ꯄꯜꯂꯉꯥꯀꯥꯟꯗ ꯗꯥꯏꯔꯣꯕꯦꯟꯒꯤ ꯃꯊꯛꯇꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯃꯣꯏꯅ ꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯦ ꯉꯝꯁꯨ ꯉꯝꯃꯣꯏꯀꯣ ꯑꯩꯅ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯌꯦꯕꯀꯣ ꯉꯁꯥꯏ ꯑꯩ ꯁꯤꯗꯒꯤꯗꯤ ꯀꯣꯜ ꯇꯧꯔꯛꯄꯗꯁꯨ ꯄꯥꯏꯔꯣꯏꯕꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯀꯣꯜꯁꯦ ꯁꯤ ꯊꯣꯛꯇꯅꯕ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ ꯀꯞꯁꯨ ꯑꯩ ꯀꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯁꯥꯒꯦ ꯈꯟꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯩ ꯎꯁꯤꯠ ꯊꯑꯣꯏꯗꯕꯩ ꯍꯥꯏꯗꯣꯏꯔꯥ ꯀꯣꯜꯁꯦ ꯄꯥꯏꯔꯛꯇꯦ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯅꯦ ꯑꯗꯨ ꯁꯤꯟ ꯇꯧꯗꯦ ꯂꯥꯁꯁꯤꯡ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯕꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯑꯟꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯈ꯭ꯔꯦ ꯀꯃꯦꯟꯕꯨꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯗꯨ ꯑꯩ ꯃꯤꯁ ꯊꯣꯛꯏꯁꯦ ꯃꯤꯁ ꯊꯣꯛꯄ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯃꯤꯁ ꯊꯣꯛꯄ ꯑꯗꯨꯗ ꯂꯣꯏ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯁꯞꯄꯣꯔꯇꯤቭ ꯀꯦꯕ ꯂꯥꯡꯕꯗꯨ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ ꯑꯩꯅ ꯃꯤꯁ ꯊꯣꯛꯂꯛꯄꯒꯤ ꯔꯤꯖꯟꯁꯨꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯚꯣꯏꯁ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯊꯥꯡꯗꯣꯛꯄ ꯇꯝꯕ ꯑꯣꯏꯅ ꯊꯣꯛꯆꯔꯨꯕ ꯈꯛꯇꯅꯦ ꯑꯩ ꯁꯛ ꯐꯖꯗꯅ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯗꯨꯗ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯎꯆꯤ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯒꯦꯔꯥ ꯑꯦꯠꯂꯤꯁ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯗꯤ ꯂꯦꯞꯄꯒ ꯉꯥꯡꯕ ꯉꯝꯃꯝꯃꯤꯗꯅꯀꯣ ꯁꯨ ꯂꯩꯇꯕ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯅꯆꯟꯒꯨꯝꯕꯅꯦ ꯈꯜꯂ ꯀꯥꯟꯗ ꯊꯤꯅ ꯉꯥꯡꯉꯣꯕꯀꯣ ꯅꯪ ꯀꯩꯅꯣ ꯁꯨꯝꯕ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯏꯕꯦꯝꯃ ꯅꯣꯏ ꯚꯥꯞ ꯇꯥꯗꯕ꯭ꯔꯥ ꯁꯤ ꯊꯣꯛꯑꯦ ꯑꯗꯨ ꯉꯥꯡꯉꯣ ꯏꯀꯥꯏꯔꯒ ꯇꯥꯒꯦ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯑꯒ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯉꯥꯡꯕꯗꯨꯗꯤ ꯁꯤꯗꯩꯁꯤꯗ ꯅꯪ ꯀꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯔꯤꯅꯣ ꯑꯗꯨ ꯇꯧꯔꯤꯅꯣ ꯑꯗꯥ ꯇꯧꯔꯤꯅꯣ ꯀꯩꯝ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯅꯣ ꯁꯤ ꯊꯣꯛꯏꯁꯦ ꯃꯤ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯅꯕꯅꯤꯅꯀꯣ ꯑꯩꯁꯨ ꯀꯥ ꯍꯦꯟꯕ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯕ ꯅꯠꯇꯦꯕ ꯁꯤꯅꯦ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯂꯣꯏꯔꯦ